Ying tabiri bakudima po pothaminasi khangminasi ki maikedi adom ki marop kamesor mangangna PKSN gi mahut sinjaraga taram loksari amadi kokno kurumjari senena sina paringna na sindoksari ba yumbalo lamjingi ngasi tarani thuisubu tangkakta miyam da khudon tamjagadari ba topic ase ati karisuna che matam kya ki mamangdagi hauna egi nuksisarba subscribers and viewers singna hangduna ta lakpa topic amagi manungsana ngasi thamjage thagiri tu chatpada kanaba numit masingi matung inna angang oibi yaba numit sing haibasigi matangda miyam da khudol tamjage loinana ngasigi tarani thuisubu tangkak asida thamjagadariba topic asi miyamne hena khangbada khudong sanabagi damakta haiduna aina nainajariba aina thengnajariba lairik asi masigi page asi miyamda uhanjare haraga adumak miyamda khudol tamjage miyamne hena khangbada khudong sanabagi damakta hojik channel asina paring naina sandokjariba tangkak naina sandokjariba jumalo lamjingi ngasigi topic adumak hogjarage biyang taminasi amadi puning sanga taminasi ahanbada thagiri tu chatpada kanaba numit masing asi mamang tha da sakhiba numit adudagina mathang laiba tha si phauda chatpada kanariba numit masing asi numit kunma thoini kanaraba adu oiba targadi thagiri tu lakpa matam numit humni subudagina numit tarani phawbase adumak angang oiba yaba numit oi tawbutabu mamanggi tangkakta aina thamjakhiba ritu lakpa numitaki hongna numit humni subusida ekoina angang ohenba phatte haibana singba kayam laikibaduna maram oraga angang oibri yai haijabagi wani adu phattaba namit asisu yengbire haraga namit tarani fawbugi manung sida afaba matam adu yengbire haraga aduma angang ohenbana hena phai habsisu aduma thamjage mathangda ani subada namit kuni thoini kanaraba adu oiba taragadi namit marini subadagina namit tarama thoini suba phawbase angang oiba yaba matamni karigumba thagiri tu chatpada kanaba namit masing asi namit kulumdoini oraba adu oiba taragadi richu lakpa namit mangani dagina namit tarani thoini phawbasigi manungsida angang oiba yaba matamni amasung namit kunmarini kanaraba adu oiba taragadi namit tarukni subadagina numit tarahundoini suba phawbase angang oibi yaba matamni mathangda numit kunmangani kanaraba adu oiba taragadi numit taretni dagina numit taramarini phawbase angang oibi yaba matamni taruk subada numit kun tarukni kanaraba adu oiba taragadi numit nipani subadagina tara mangani subu phawsida angang oibi yaba matam oi haiduna akhang aisingna takpirami mathangda numit kuntare ni kanaraba adu oiba taragadi rijula ku numit mapani subudagina numit tara tarukni subu phawsi angang oibi yaba matam ni haiduna miyamda khanjage mathangda ritu chatpa kanaba matam asi numit kunipani oiraba adu oiba taragadi thagiri tu lakpa numit tarani subudagina tara tarani subu phawbasi angang oibi yaba matamni loinana numit kunmapani khenaraba adu oiba taragadi thang mathanggi tha haiba tarane thagiri tu lakpa numit asidagina numit taramatoini dagina tarani pani phawbasida angang oibi yaba matam oi mathangda numit kuntrani kanaraba adu oiba taragadi numit tarani thoini dagina taramapani phawbasida angang oibi yaba matamni numit kuntrama thoini kanaraba adu oiba taragadi numit tara tarukni dagina kunni phawbasida angang oibi yaba matamni loinana numit kuntrani thoini kanaraba adu oiba taragadi numit taramarini dagina kunma thoini phawbasi angang oibi yaba matamni loinana numit kunthramdoini kanaraba adu oiba taragadi numit taramangani dagina kuni thoini phawbasida angang oibi yaba matamni haiduna takpirami asumna numit kunthamarini kanaraba adu oiba taragadi numit tara tarukni dagina kunhumdoini phawbasi angang oibi yaba matamni haiduna thambirami mapung oina numit kunthagi matunga lakhiba taragadi masi masadasu fataba masa fataba amadi ritu sang naidaba jingba kaya masu oi haiduna takpirami
लोइनना मखादा नुमित 35 नि कानरबा अदु ओइब तारगदि नुमित 18 नि सुबुदगिना नुमित 24 नि फावबसिदा अंगांग ओइब याब मतम ओइ नुमित 33 नि कानरबा अदु ओइब तारगदि नुमित 19 नि दगिना 25 नि फावबसि अंगांग ओइब याब मतमनि मथंगदा नुमित 38 नि कानरबा अदु ओइब तारगदि नुमित 18 सुबुदगिना 26 नि सुबु फावबसि अदुम अंगांग ओइब याब मतमनि लोइनना नुमित 39 नि कानरबा ऋतु लाकु मतमसि कानरबा अदु ओइब तारगदि ऋतु लाकु मतमदगिना नुमित 19 दगिना 23 नि फावबसि अंगांग ओइब याब मतमनि हादुना ताकपिरमि मथंगदा नुमित 38 नि कानरबा अदु ओइब तारगदि नुमित 12 नि दगिना नुमित 19 नि फावबसि अंगांग ओइब याब मतमनि लोइनना नुमित 90 नि कानरबा सिगुमसि यामना तांगना थोकबदि ओइ अदुबो मरक मरकता सिगुम्बा हेक यावरकपा तारगदि नुमित 12 नि दगिना 19 नि फावबसिदा अंगांग ओइब याब नुमितसिंगनि हादुना ताकपिरमि अरोइबदा नुमित 29 नि कानरबा यामनादि तांगना थोकपा मतम ओइ सिगुम्बगी सांगसि अदुबो मरक मरकता कनागुम्बा सिंगदा दुमक हाइदि कनागुम्बि सिंगदा दुमक थोकतबा नते हारिबा नुमित 29 नि सि कानबा तारबा अदु ओइब तारगदि अंगांग ओइब याब मतम असि नुमित 19 नि दगिना नुमित 30 नि फावबसि ओइब याब मतमनि हादुना अखंग ऐसिंगना ताकपिरमि असुमना ngasiगी युम्बालो लमजिंगी 12 सुबा तांका असिदा थागी ऋतु चटपदा कानबा नुमित मसिंगी मथुंग इना अंगांग ओइब याब नुमित मसिंग नुमित सिंग असि असुमना अैन थेंगजरिबा लाइकसिगी मतुंग इना मियामदम खंगजबा पामजदुना ngasiगी युम्बालो लमजिंगी 12 सुबा तांका असिदा खुदोल तमजबनि अदुगा मियामदा थमजनिंगबा अमना हारिबा नुमित सिंग असि कोइना नुपी ओबिसिंगदा ऋतु लाकपगी कानबसि अमगा अमता मानदे याम थुना लाकपा यावी अमदि था अमदा अनिरक लाकपसु अदुम यावदबा नते अनिरक लाकपसिंगदो मपुंग ओइना हारिबा नुमित सिंग असिगी कानबा गी मनुंग चंदबा तारगदि अरोइबा लाकपा नुमित अदुदगिना अरोइबा लाकपा ऋतु लाकपा मतम अदुदगी मथंगी था लाकपा मतम अदुदा नुमित क्यानि खेनबगी हादु येंबिरे हारगा खोना अंगांग ओइबा याब मतम से अदुम येंबि याय ममांग सोइना थमजखिबदुनी नुमित मपुंग ओइना खुदम ओइना इहान हनबदा नुमित 19 नि कानबगी मतंगदा अइना थमजखिबदो नुमित 9 सुबदगिना नुमित 10 नि फावबसिदा अंगांग ओइबा याब मतम ओइ हाइदुनसु मरकसिदा अफबा नुमित करमना ओइ हाइदो अदुम मियामना येंबिरे हारगा ऋतु लाकपा मतम नुमित 9 सुबसिदी अदुम अंगांग ओइहनबा यादबा अंगांग ओइबदि याय हाइबा तारगसु फत्तबा मरम कया अमा लेबनिना नुमित 10 नि फावबसिगी मनुंगदा करमबा नुमितना हेना फै मपुंग ओइना ममांगी एपिसोडसु थमजखिबा हक्तनबा यादबा मतम हाबिदि अंगांग सेम यादबा मतम खरा अइना तमजखरे हारिबा सिंगदुगी मनुंगदा करमबना फै हाबदो अदुम जेंबिरे हारगा इसा पांबा अफबा अंगांग सिंग अफबा इसा पोकु ngamba ओइबिरो हाइदुना PK पोथामिनसि खंगिनसिगी माइकेदगी मियामदा थमजगे असुमना ngasiगी ओइना थमजरिबा 12 सुबा तांका असि मियामदा खुदोल तमजबा लोइजबगी तंजादु लौजगे अचुबु मतमदा युम्बालो लमजिंगी अई इसासे सखुमसि उहंजेरे हारगा तोंगान बा युम्बालो लमजिंगी तांकक नाइना संदोक सोरेबा मखा ताबा परिंग नाइना संदोक सरगदबा युम्बालो लमजिंगी तांकक क्या अमा अदमक मियामना खुदोल तमजनबगी दबदा सेम साबा पुनमक लोइजरबने मियामना तोंगान बा हंगिरकपो वहंग कया अमा हाबिदि अंगांग ओइबा ngamdaba karamna oibu ngamgani habina singba kya adugi video yumbalo lamjingi tangkak naina sangdok charakadaba makha taba kya adumak sem sadana lojarabani tasigi damukadi pothamina sikhamina sigi miyeng tabiriba amadi tabiriba khwai khurimakna chenen asina thamjariba video thagalaiba video khurimakse loiba phawba yengbikhiba amadi yengbinabagi damukta haidana chu adumak thagasaba amadi apamba se phongdok sabaga loinana miyamdagi kaina